Miyambu khurumjari ngasisu yamna nungaiba tharoi thongbagi blog ama pujarakli. Tharoi thongba asi thongdanada laaba ngatani adubu khangdaba inausing isasinggidamakta semjabani. Tharoi do maning mamang kakthatpire hairaga pajjana mari mangarak jamthokpirasi mamonda alu yamna happirunu adum khara adum ko chanagadauba changda laubirasi. Pressure cooker da anirak tang pis pis tawrasi. Kamingaida sigi kariba kaugre mayamta comment haibiramu masi hekchare khange muktrubi mana hekchare aduga samaroi khara he ani horen manamgi damakta haitare manamgi thabak ngatani ne khoi maitai macha khoina tawrisi manam phajaba manam nungsiba si ngatani ne natra Samaru khara hekchanjare thause mai hongai sale hairaga aikoina tilau semjariba chanam sing semjariba adu nakupi semjariba napakpi semjariba se amamam toina thada jagadoribani ngasagi tharoi phutkibado leire alu singdo som nakanda loinamak magi maku khoktoga thamjare thau sabaduda jira hana thada birani tilau chanam aduga nakupi aduga loinamak akhoi mix tawjarani aduda sida mithi maru hapiu aduga jira ne aduga phadigom maru garam masala khara chaisanbiu aduga morok machu hapsanbi horo adum thau ngauringai sida machu phajabane ba adune na aduduga machu leiraga machu su hapsanbi hoba yai adubu ai kaudana horen kaino alu na khaigi bagido aduda oina haptoine tu aduga kaino do khoigi hing do khara hapsan birani ko hing khara hapsan biba yai adaidi sigi sida ngari khara manadum shortcut ko ngari hapsal hobasu yai adubu ngari do hapuno ngari do phajana lauraga ne tu morok adum khoigi sagadaba chang do adu adum haphauro thau ngauri ngai do aduga thauga tilauga khoi khaidoknarakpa timing ama lakane ba ngauri ngauna adugi timing bokto da ngaubigadawni ko aduduga ngasaigi phutlaba tharoi do haijen biro mahi yaudabida ko jana haijen biraga otkhai biro mai tang leithabiu kagini karagadi hauroi adu phutpada ngasai phutpada thum hapki ko aduda adum thum kharadi dum changadabune aduga ngasagi alu jingdo adudo ngari phajana khoi ngari do maida lauraga ne phajana takhai biro khoi morok irombagi type ta haitare irombagi type ta gilas maningna tawraga takhai biro aduda dum moro atekpa haphauge yare aduga manam nungsinaba khoigi kaino do kariba si Burienje yadre da isa ani sujalakpuje ahum mariga suradi ngaura sakibadi soide kariba sibu asisu dum haijen biro comment ai si doreda aduga morok machu do tawraga kano do machu do hapsalakanda dum thoklauna haijen bigro aduga pidik sawalaga thambiu aduga asije aina mahi do yamde na khara mu ngasagi lemhoba nakupi khara do hapakanda aina ngasagi iromba mekhai ba alu mekhai ba kano do aduda haijenja kano hapsabani ko to adumaina haijen biro aduga makhum jalaga khoigi thum ngasagi do wat kani ba thum khara chaisan bigro aduga makhum jalaga ne akhoi pidik sawan biro aduga aidi akhoi mahi gumba kari gumba je hauna na bane haidana nga adum hapsai nga makoksima leirami tunghanbi matong su dum khara di yauri asi hapchanjare fajana aduga to potse khara di lae haurani tado aduga chinthi haini ti na haugi jani sigi tharoi thongbase adonga saigi aina hekchagiba muktrubi manado sumaina chaisan biro muktrubi manaje adum manam nungsi na katar hawbani phadigom chaisan bire finishing ni sina aduga taraga amutang okhai bisi mahi se yamdi jol di laudre ado khangdi horen amuk pulak kangidra gyan tadi
finishing sida leire mi yamdana chabanina adum konagre haitare mahiji buti kitang di watlap chale adu su hawgre kai bunga dance toro bunga dance toro ayang tukang juga nanap juga diaper juga cuci kerai dance toro karo se sakit biar hey no Tang ở phía sau lâu mèo. Anh ăn cái gì? Wow, lên chơi cái gì? Anh ăn cái gì không? Ủa, rồi cũng rồi cái đâu này. Chính xem đi. Nó phong một. Thôi lo. Asi sai cái này lấy được không? Macha mama ani ni suraba life takkan na struggle tawriba kanguni. Yang wana honariba kanguni. Pulli ba sing hang nungdang wairam. Mayam puna mapu khurumjari.